Prime Minister Narendra Modi na chair lauraga pangthokkadaba BJP na leingak paiba tongan-tonganba state ki Chief Minister Singh oiba meepham da Manipur ki Chief Minister N Biren sharuk yararoi. Handak pangthokkadoriba Lok Sabha mikhalga mari lainana BJP ki National President JP Nadda yaona pangthokkadaba Chief Ministers Council meeting adu ngasi pangthokkadabane. Hairiba meepham aduda Manipur ki Chief Minister N Biren di sharuk yararoi. Presna fangba paugi likun amana hairiba meepham asida Chief Minister N Biren sharuk yadabagi maram ase Hauzik Manipura oirakliba irangi fibam asina oiramba yai. Haukiba numit kharani asida sumnuda kuki khulai paiba singna bom yauna akanwa moongda attack chatharakpa amadi handakta Churachandpurda thokiba misi mina yauba thodok sing asina maram oiraga Chief Minister N Biren Manipur thadoklak chatpada khudong chadaba kayamarum leiramba yai haina pau asina makha charakle. Delhi da laiba Bharat Mandapamda pangthokkadoriba meepham aduda BJP na leingak paiba tongan-tonganba state sing Chief Minister amasung Deputy Chief Minister singna saruk yagani. Meepham aduda center amasung state government singna paikhatpa tongan-tonganba scheme sing matangda sukupna khanagani haire. Panba yabadi ngarang BJP ki National President JP Nadda na preside tawduna pangthokhiba BJP ki National Convention amada handak pangthokkadoriba Lok Sabha mikhal asida BJP na amuk hana leingak pai nabagi damak party ki worker singna thawai hangchang yauna chen songnabagi wafam JP Nadda na phongdokhe. Pangthokkadoriba Lok Sabha ki mikhal asida BJP na set Chahumga hufutara fangduna Modi na luchingba BJP ki leingak ase amuk hana puraknabagi wafam su JP Nadda na tongan-tonganba state dagi lakpa BJP ki president singda phongdokpa lekhrabane.